Manipuri kidney naba masing nongmagi hengalakle imungi miyoi ama kidney narakpada imungi leizaram balan tum khudingmak yonsinduna tumsin kibada haibadu imung khudingmakta thokle Nambol Kendragi manung chanba langpok maning makha lekai deleba Huidrom Santi Kumar amadi Elijagi machanupa anigi manungda ahal class 11 tamliba Huidrom Sanahen Chahi Taranipansu kidney Animak Naduna maramna asigumba laibak thiraba miyoi shingi manungda ma oiri Hiramasigi matangda TOMTV gi akanaba pawda mama Aikhoi pona pham lamdam Manipurda ngasi dagina sahi tara muki mamangdadi kanagumba singna kidney nare kidney fail ore haibasi yamna tangna thokpa thodok oirami paw tarami adubu ngasidi hawalagliba mahai tamliba mahiroi sing yauna pikliba angang sing yauna sahi naidana ahal angang khaidana kidney nabagi chang asi hengalagli amasung kidney na maram oragan punsi pikham ne khiba migi masing hengalagli masina lamdam sigi semilon dasu layeng na bo honabada lamdam sigi semilon dasu achobo chaitheng ama pirakli ngasi su nambon kendragi manung chanba langpok maning makha laikai da leiba Huidrom Santi Kumar amasung Ilijagi machanupa ahal Haujina Bisnupur Higher Secondary da 11 class tamliba Mahiroi Sanahen kidney Naduna Leiri haiba TOMTV na paw phangbadagi haibi imung asina karam layeng sathariba amasung imung si awan nongai miyamna pawdam jagi haiduna laksari makhatana imung asida changlaga makhogi pawdam taminasi angang si aigi si masina ichanupa ahani ichanupa ani khaktani adu maksi hauji class 11 tamjabani adugo anabana maram oraga mase hantak 11 gi exam do yawba ngamawdre school se mase Bisempur Higher Secondary da tamjabani like ta suma se yamna dum thawa yawjabani aduga sana konabagi lamdasu football sidasu yamna thawa yawna sana jabangang mana narakpasi haukiba 2020 gi August adaidagi nabajani tawbatabu mama mapa oiba khoina wabasida mahangna ima ipa singsi warni haiba sumaina magi wakhanda khanjanbagumba leibanani khangdi maksi anabasi masada leiragasu akoinasu maksi adum leirina adum school chapam tokpa chali haidana mathau tobum tokpa tawri haidana adum leiba adum mang hausik nara matamdari mana hai kuire ai baba hoi ima hoina senthok lambi leitabasida wagani haiduna ai phongtok tabani na hai anta hogibagi February gi adudagi ekoi hospitalize tawrakanduda hemodialysis tawre adudagi di home dialysis se dum chatharaga dum hoji phawba lakpani masingdi chawrana home dialysis sida chahumgi mathakta dumaina tawre haitare dialysis se nongmada lupa lising amaga chatre chanipan lising ani meya hidang langthaka targa lising ani ga chonga chatruk dumaina nongmada changi health card se CMHT gi jimadi chief minister gi jimadi pajare masi chief minister gi paibasi yamna mateng oi koino hospital da leiba kanduda nongmada per day gi oina lising ama chamadi ekoi sigi health card sidagi adum phangi ekoi yumda leiba kandadi masigi khudong chaba facility je hoji phawdadi yumgi oina di pd haidana phangde ai thabain kha ama tawbagi sentum puthokpa ngambai changju lehodabana ai thabak tawjete adu kanduda yak nongmagi aphang phangba thabain khang sujare haraga mama na phisalon sa khara tawre hara kanduda isa ani jiga laglai su tamaga nongmagi chara puraga dumai tawra kanduda yamwana hingjaba imung ama khang Langbagi sense lejaramba machang kram khai yonba yaba khai yon khre adu kanduda karo lekai gi halaman singnasu asum nuksibiduna kara kara hairubada sodum pibirakpa jumai tawduna agi marum pisa singnasu athapadagi su pautaba singnasu lakpire haraga nang kari warsu sinamateng oina waiduna adum paisa nuksa adum sinabi basu mayam lei yamna nuksiba hansing kakasing gumbasu lei makoina sumai tawna kharam hingchin bibaga aina aigi leijaba yonba yaba sing yonjaraga sumai tawraga sum imungse pujaban doctor nadi yam thunama angangje kidney transplant tawro natragadi angangse khutong charo ena takpibani adubu angang sigi dialysis tawraga aina hojik leijesi maji dialysis ek tohdaba matamda soreta phungkalakpa adagidi oba jita thibung thinin yauna chingkhatlaga oraga yam wana angangje khangba sumai tawna masaje sor phunba waba lei tanabagi damakta ina dialysis si tawjaraga asoba sempham ama puthokadabado leitabani na ai sumai tawna matam singa jaraga lenjaban isagi matau yengba ngamdre mapaga oiba khoya nina honaba yabo honajare doctor na athoba matamda kidney si silona haibani adubu akoina upai leitabadagi
ꯍꯣꯝ ꯗꯥꯏꯂꯤꯁꯤꯁ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯄꯤꯖꯔꯒꯦꯅ ꯇꯧꯔꯒꯁꯨ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯇꯧꯕꯗ ꯆꯪꯅꯕ ꯄꯩꯁꯥꯗꯣ ꯄꯨꯊꯣꯛꯅꯕ ꯂꯩꯖꯗꯕ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯅꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯄꯥꯕꯨꯡꯕꯤꯔꯦ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯐꯝꯗ ꯏꯆꯥꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯅꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯌꯣ 이자기 타와이다디 칸비요 이몽기 레이터 라이라 아마디 센톡 람비 왓पना मरम वरगा मसागी किडनी अनिमक नारे खंगलबा नहा ओइरिबा अंगांग ओइरिबा सनाहेनना मपुंग फाना लायेंग नबगी पांबई लेरक्त्रबदा अपोकपी ममाना मचागी पुंसी कनबियु अमसुंग कनबदा लमनम सिगी पुक्चेल चारोबी मियोय कयाना अमसुंग मणिपुर की इकाई खुमनजरीबा पुक्चेल चारोबा चीफ मिनिस्टर श्री नोंथोंबम बिरेनना मतेंग पीबीरगदी महाकी मचा असी लायेंगदुना हानगी पुंसीदा हंजिलक्पा ngamgani हाइना मियामगी थौजाल ngairi टॉम टीवी की दमक पाउदमजरीबा हुइद्रोम रोमेन लांगपो